Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau. Ahenba Central Force Company yankhai personal sing asidagi Manipurda changlakpa hokre. Manipurda thokliba irang asiga mari lenana hana Central Armed Police Force Company kaya Manipurda deploy tawduna State Force singa irang asi loisinaba honabagi mathakta Union Home Minister Amta na chair lauduna pangthokiba awang mathaki mifam amana makhatana Central Force Company yankhai nauna thamnaba waref lawkibaga loinana ngasi numit yungba matungda Imphal gi Bir Tikendra International Airport ta security personnel kaya changlakpa hokre. Union Home Minister Amta na chair lauduna ngarang center gi makok thongba official amasung Manipur gi official singa loinana review meeting pangthoklaba matung Manipur gi oiraliba phibam asi lakshinnaba ahenba company yankhai Manipurda deploy tawnaba waref lawkhibani. Manipurda oiriba law and order gi phibam hena Soksil lagliba si yenglaga Central Armed Police Force ahenba company yankhai Manipurda deploy tawnaba waref lawkhibaga loinana tha asigi taragani thoida center na CRPF company taraga manga amasung BSF company manga punna kun Manipurda hanadagi deploy tawduna leirakhibani. Jiribam da Meeoi taru hatkibagi ex ta thagarba post lauthoknaba center laingana che thakre tha nipan gi pikliba angang yauna Meeoi taruk Tamthiba Kuki narco terrorist singna onneiraba matung da hatkibagi detail oiba Cherol International Environmentalist Lishipriya kangujamna Mark ex Twitter account thagatuna chatharakliba thawong asi malemgi miyam da khanganbaga loinana achumba well PB na bathagatkiba post adu India lenga ki maikaidagi remove tawnaba legal demand tawrakre. Ex receipt of correspondence na saknarabi environmentalist Lishipriya da mahangna thagatkiba post adu Indian legal process da akaiba leiba maramna India gi law enforcement natraga government agency na lauthoknaba legal process torokpadagi post adu lauthoknaba amadi miyamgi transparency leinaba tawbiu haina Lishipriya da khangalakre. Post adu karigumba Lishipriya masana lauthokkhidaba taragadi ex account tagi authorized officials singna lauthoklegani haina khangalakre hairi. Meeoi taruk Tamthiba Meehatta Hatkhiba Kuki Hmar sing terrorist ni haukiba November taraga mathoi da Jiribaungi Borobeka subdivision gi manung chana laiba Jakurador gi karong da hangba relief camp amadagi khulai paiba Kuki Hmar gi terrorist singna mara laijadraba micham nupi ahum amadi angang ahum punna Meeoi taruk faduna pukhraga Tamthina ot naiduna amasung ref tawduna hatkhiba si terrorist ki khwaidagi Tamthiba Meehatni chahi fadriba angang fawba yauna pikliba angang ahum fawbada cold blood ta hatpa asidagi hena Tamthiba Meehat malemda leite haina pambaina luchingba UNLF ki media coordinator Charai rongba thokchomna thodorokpa Cherol amana hairi. Cherol asin hai mara lejadraba nupi amasung angang sing adu makhoigi mayum makai Kuki Hmar terrorist sing asina mai thadokhibadagi relief camp aduda changjafam lauduna leirakhibani. Relief camp asidagi meter taraga manga rom tamak lappa mafamda CRPF ki di 20 battalion gi troop ama station tawduna leiribani adubu government of India gi Indian forcing asi leiduna so terroristing asina mafam adumaktada mi ani hatlaba matungda yumsing adu mai tharamlaga nupi angang sing punna mi taru asi phaduna pukhibani. Masida khwaidagi luriba wahangdi asok yamna nakna Indian forcing asigi manakta terroristing asina tangkak kaya da maitai singda landaduna micha miyam nupi angang yauna hatliba asi India government na ngasi fawba khangsin usinadana leiri. Masida maitai singna masa ngakthokjanaba khuthanba fawba Indian forcing asina yahandri. Asigumba India government gi thawong asida center gi yaka yengnuna khong thangliba ngasigi miyam gi lengakni haijaba Manipur government asishu Delhi gi puppet ama oibadu nongma gi mayek hena senglakli. State government asigi araiba pangal sijinaduna leibak asigi miyangi punsi amasung lanthum ngak senbagi thawong fawba mating leina lawba ngamjadri. State cabinet na Meehatpa sing adubo terrorist oina lauthoknaba lawba ware punna kakthatlaga Kuki Hmar terrorist singna demand tawba afaspa 1958 buna maitaina namna khundaba police station tarukna konba mafam singda amuk hana thamjilakli. Masi India na Manipur gi ningtam lalhau asibu marufang na muthatpa ngamnaba ayaw bithakta Manipur gi miyambu on nairiba sigi saruk amani ngasi mang Manipur tholiba mitai amasung Kuki Hmar gi lan asigi maru asishu India government na hunbani. Masida makhoi gi aronba agenda lai masida Manipur gi mapandagi changsilakpa Kuki Hmar sing asina GOI gi langda thuduna proxy war asi chatharakhibani haina su Cherol sina makha tari.
ꯆꯩꯔꯛꯁꯤꯗ ꯖꯨꯔꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯩꯒꯤ ꯁꯥꯒꯩꯒꯤ ꯃꯩꯆꯥꯅ ꯁꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯉꯔꯥꯡ ꯃꯤꯆꯝ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯑꯃꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ UNLFꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯤꯁ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞꯀꯤ ꯋꯥꯊꯣꯛ ꯑꯁꯤ ꯉꯁꯤ ꯃꯤꯈꯥ ꯄꯣꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫